그럼지 매am 씨 매am 코너 볼라지 매am 라이트로 통원에 그 매am 실래 라이트로 통원세 ꯑꯗꯨ ꯃꯌꯥꯝ ꯂꯥꯏꯊꯔꯣꯏꯁꯦ ꯑꯩꯈꯣꯏꯅꯤ ꯍꯟꯅ ꯑꯩꯈꯣꯏꯗ ꯆꯥꯎꯅꯀꯣ ꯂꯩꯔꯒ ꯄꯤꯔꯛꯄꯅꯦ ꯑꯗꯨ ꯃꯌꯥꯝ ꯁꯤꯅ ꯀꯣꯡꯒ꯭ꯔꯦꯡ ꯀꯥꯡꯒꯧꯅꯦꯀꯣ ꯀꯣꯡꯒ꯭ꯔꯦꯡ ꯃꯌꯥꯝ ꯆꯥꯎꯋꯦ ꯑꯆꯧꯕꯅꯦꯀꯣ ꯁꯤ ꯑꯗꯨꯝ ꯆꯥꯎꯔꯕꯅꯦ ꯑꯗꯣ ꯁꯤꯁꯨ ꯃꯥ ꯂꯩ ꯄꯤꯔꯛꯄꯅꯦ ꯑꯗꯣ ꯃꯌꯥꯝꯅ ꯀꯃꯦꯟꯇꯁꯨ ꯃꯌꯥꯝ ꯊꯔꯣꯏ ꯊꯣꯡꯕ ꯆꯥꯔꯣ ꯍꯥꯏꯌꯦꯕꯀꯣ ꯑꯗꯣ ꯊꯔꯣꯏ ꯑꯇꯣꯞꯄꯗꯤ ꯂꯧꯕꯨꯛꯇ ꯐꯪꯕꯗꯤ ꯆꯥꯔꯦ ꯑꯗꯣ ꯂꯥꯏ ꯊꯔꯣꯏꯁꯦ ꯑꯩꯈꯣꯏꯅꯤ ꯑꯃꯨꯛ ꯆꯥꯗ꯭ꯔꯤꯕ ꯑꯩꯈꯣꯏ ꯏꯃꯨꯡꯗ ꯑꯃꯨꯛꯁꯨ ꯊꯣꯡꯗ꯭ꯔꯤ ꯉꯁꯤꯅ ꯑꯍꯥꯟꯕꯅꯦ ꯑꯗꯣ ꯅꯦꯅꯦꯅ ꯂꯩꯔꯒꯁꯨ ꯄꯤꯔꯛꯄꯁꯤꯅ ꯃꯇꯥꯡ ꯆꯥꯏꯅ ꯆꯥꯍꯧꯕꯅꯦꯕ ꯑꯗꯣ ꯀꯣꯡꯒ꯭ꯔꯦꯡ ꯀꯥꯡꯒꯧꯁꯤꯕꯨꯗꯤ ꯆꯥꯔꯦꯕꯀꯣ ꯍꯥꯎꯋꯦ ꯍꯥꯎꯕꯅꯦ ꯑꯗꯣ ꯌꯦꯟꯗꯧꯅ ꯇꯧꯕꯅꯦ ꯇꯧꯕꯅꯦ ꯑꯗꯣ ꯁꯤꯅ ꯉꯥꯅꯦ ꯑꯩꯈꯣꯏ ꯉꯥ ꯏꯁꯤꯡꯁꯤꯡꯗ ꯆꯣꯡꯈꯠꯂꯛꯑꯦꯅꯀꯣ ꯐꯥꯕꯗ ꯆꯣꯡꯈꯠꯂꯛꯑꯒ ꯐꯥꯒꯠꯂꯦꯗꯅ ꯑꯗꯨꯒ ꯇꯧꯕꯅꯦ ꯑꯗꯣ ꯃꯌꯥꯝꯁꯤꯅ ꯃꯍꯤꯅꯦꯀꯣ ꯃꯍꯤ ꯑꯦꯛꯁꯇ꯭ꯔꯥ ꯂꯩꯔꯦ ꯐꯝꯖꯤꯜꯂꯦ ꯑꯗꯣ ꯁꯤꯅ ꯀꯣꯕꯤ ꯀꯣꯠꯅꯤꯡꯉꯦꯅ ꯄꯨꯔꯛꯄꯅꯦ ꯑꯗꯣ ꯂꯥꯏꯊꯔꯣꯏꯁꯦ ꯑꯃꯨꯛ ꯆꯥꯗ꯭ꯔꯦ ꯑꯗꯣ ꯃꯌꯥꯝ ꯁꯤ ꯈꯨꯠꯁꯥꯎꯁꯨ ꯑꯗꯣ ꯁꯤꯁꯦ ꯀꯩꯅꯣ ꯇꯧꯋꯦ ꯍꯥꯏꯌꯦꯕ ꯀꯩꯅꯣ ꯃꯥꯏꯁꯤ ꯃꯀꯨꯁꯦ ꯀꯛꯊꯣꯛꯇꯦꯕ ꯃꯥꯏ ꯃꯃꯥꯏꯗꯣ ꯑꯗꯣ ꯆꯥꯕꯗ ꯂꯧꯊꯣꯛꯇꯣꯏꯅꯦꯕ ꯑꯗꯣ ꯌꯦꯡꯉꯁꯤ ꯍꯥꯎꯕ ꯍꯥꯎꯇꯕꯗꯨ ꯑꯗꯨꯝ ꯃꯌꯥꯝ ꯀꯩꯅꯣ ꯇꯧꯁꯦ ꯅꯦꯅꯦꯅ ꯑꯩꯈꯣꯏꯅꯤꯒꯤꯗꯃꯛꯇ ꯄꯤꯔꯛꯄꯩꯗꯃꯛꯇ ꯑꯩꯈꯣꯏꯅꯤꯅ ꯅꯦꯕꯨ ꯊꯥꯒꯠꯆꯔꯤ ꯊꯥꯒꯠꯆꯔꯤ ꯑꯗꯨ ꯃꯌꯥꯝ ꯍꯧꯅꯕ ꯇꯧꯔꯁꯦ ꯑꯗꯨꯝ ꯃꯌꯥꯝꯅ ꯑꯩꯈꯣꯏꯅꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯕꯨ ꯑꯍꯥꯟꯕ ꯌꯦꯡꯕ ꯅꯤꯡꯁꯤꯡꯗꯨꯅ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯃꯌꯥꯝ ꯕꯦꯜ ꯑꯩꯀꯣꯟ ꯅꯝꯕꯤꯔꯝꯃꯣ ꯃꯌꯥꯝ ꯁꯤ ꯗꯤꯖꯥꯏꯟ ꯐꯖꯗ꯭ꯔꯣ ꯂꯥꯜꯂꯒ ꯍꯥꯞꯄꯁꯦ ꯑꯗꯣ ꯍꯥꯏꯗꯤ ꯀꯩꯅꯣꯒꯤ ꯀꯩꯅꯣ ꯀꯃꯥꯏ ꯍꯥꯏꯅꯤ ꯍꯣꯇꯦꯜꯗ ꯄꯨꯊꯣꯛꯄ ꯃꯥꯜꯂꯦꯕ ꯑꯗꯣ ꯍꯧꯖꯔꯁꯦ ꯑꯗꯨꯗꯤ ꯁꯦ ꯃꯍꯤ ꯍꯩꯗꯔꯣ ꯌꯥꯏ ꯑꯣꯀꯦ ꯃꯔꯝ ꯁꯤ ꯀꯣꯡꯒ꯭ꯔꯦꯡꯁꯦ ꯍꯥꯟꯅ ꯁꯨꯔ ꯄꯥꯏꯔꯦ ꯑꯗꯨꯒ ꯅꯪ ꯀꯣꯡꯒ꯭ꯔꯦꯡꯁꯦ ꯍꯥꯎꯋꯦ ꯅꯪ ꯀꯣꯡꯒ꯭ꯔꯦꯡ ꯊꯣꯡꯕꯗꯤ ꯆꯥꯗ꯭ꯔꯤꯕ ꯀꯥꯡꯍꯧꯗꯤ ꯍꯥꯎꯋꯦ ꯑꯆꯧꯕꯁꯦ ꯌꯥꯝ ꯄꯥꯔꯦ 하오네. ꯅꯃꯥꯝ ꯑꯩꯈꯣꯏꯅ ꯇꯨꯔꯦꯟꯗ ꯀꯩꯅꯣꯒ ꯐꯥꯕꯗꯤ ꯑꯁꯤꯗꯤ ꯂꯧꯊꯣꯛ ꯌꯥꯔꯦꯅꯦ ꯑꯗꯣ ꯃꯆꯥ ꯌꯥꯎꯋꯦ ꯑꯗꯣ ꯇꯨꯔꯦꯟꯗ ꯋꯥꯏꯈꯨꯒꯨꯝꯕ ꯐꯥꯕꯁꯦ ꯏꯃꯥꯟꯅꯕꯈꯩꯗꯤ ꯂꯥꯏꯊꯔꯣꯏꯁꯦ ꯍꯥꯎꯋꯦꯅ ꯈꯨꯜꯂꯦꯕ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯋꯥꯏꯈꯨꯁꯦ ꯑꯗꯨꯝ ꯐꯥꯗꯣꯏꯅꯦ ꯑꯩꯗꯤ ꯋꯥꯏꯈꯨꯁꯦ ꯌꯥꯝ ꯄꯥꯝꯃꯦ ꯑꯗꯣ ꯂꯥꯏꯊꯔꯣꯏ ꯁꯤ ꯑꯩꯈꯣꯏ ꯁꯤꯗ ꯌꯥꯝ ꯄꯨꯁꯤꯕꯅ ꯂꯥꯏꯊꯔꯣꯏꯁꯦ ꯌꯥꯝ ꯍꯥꯎꯋꯦ ꯍꯥꯏꯕꯀꯣ ꯃꯍꯤꯁꯦ ꯑꯗꯣ ꯍꯥꯎꯋꯦ ꯁꯤꯗꯤ ꯌꯥꯗ꯭ꯔꯦ masa yawe Jangan juga. Nói tao kìa. Chắc là nó xa nó mà lấy con nào. Dùng sâu sâu không? Rồi thì xong mút thôi cái cháu con này bạn.
ꯃꯣꯔꯣꯛ ꯀꯨꯝꯕꯗꯣ ꯑꯗꯨꯝ ꯆꯤꯠꯅꯤꯡꯉꯤ ꯁꯤ ꯆꯨꯞꯄ ꯌꯥꯔꯣꯏ ꯌꯥꯕ꯭ꯔꯥ ꯃꯌꯥꯝ ꯁꯤ ꯃꯇꯨꯡ ꯈꯨꯆꯥꯎꯁꯦ ꯉꯁꯥꯏ ꯍꯥꯏꯕꯗꯤ ꯀꯩꯅꯣꯝ ꯇꯧꯋꯦ 사이버 만다. 공주행제. ꯃꯦꯝ ꯊꯔꯣꯏ ꯑꯃ ꯂꯧꯕꯨꯛ ꯊꯔꯣꯏꯗꯣ ꯑꯗꯨꯒꯗꯤ ꯃꯥꯟꯅꯗꯦ ꯃꯥꯏꯁꯤ ꯃꯆꯥꯁꯦ 야. ꯑꯗꯨꯅ ꯑꯗꯣ ꯃꯤ ꯑꯩꯈꯣꯏ ꯕꯣꯛꯅ ꯍꯥꯏꯕꯗꯨꯗꯤ ꯃꯁꯥ ꯌꯥꯎꯔꯗꯤ ꯆꯥꯎꯅ ꯅꯨꯡ ꯂꯩꯌꯦ ꯑꯗꯣ ꯀꯥꯏꯗꯩꯅꯣ ꯂꯩꯗꯣꯏꯅꯦ ꯑꯁꯦꯡꯕꯩ ꯀꯥꯏꯗꯩꯅꯣ ꯄꯨꯛꯇ ꯀꯃꯥꯏꯅ ꯅꯨꯡ ꯂꯩꯗꯣꯏꯅꯣ ꯑꯁ ꯅꯨꯡ ꯂꯩꯕꯗꯤ ꯈꯪꯒꯅꯦ 그냥 나번 중임 사회로다. 어디다 와요? ꯃꯦꯝ ꯁꯤ ꯂꯣꯏꯔ ꯇꯨꯏꯁꯟ ꯑꯃꯨꯛ ꯆꯠꯇꯣꯏꯅꯦ ꯑꯗꯣ 이만하면 ꯍꯧꯂꯦ 좋아해. 야, 형. 잠깐만 오케이. 아. 아. nga sáng rồi nè mà xin chị ấy ấy mà tay ao rồi 뭐 사야 돼? 엄마. chỗ nó sai rồi đấy là thế sao tôi không chịu được nè
네. 꿀떡할래. 아이, 그래. 삼종 사건. 신문은 야왜? 오늘 야리 짱은 모른다. 시리양 핸디야. 기더라. 능 눈가 빨래 칼라지네. 능래 칼지네. 능 뭉방 또 이리 똑트네. 능래 왜나 뒤에? 되게 나오고. 아, 힘봐. 나봐. 이렇게. 근데 만 아직 노예고 싸우려도 시디 이마주 나 이마지. 뿡게 다 하고. 홈담은 스팅에 두디. 그러면 ngasi mà ta được sinh ra của tôi nhé này biết có thổi sao ấy sau ấy tôi công nhân hàng của tôi mấy anh vẫn mình là giảm chú công nhân đó cháu cho chú giảm thế bà 공연도 좀 비싼 어때? 스마일 그 뭐 그냥 싸우네. rồi anh là tôi YouTube tôi game thì mỗi à sao công nhân tôi cũng ba mấy đó có chỉ riêng tôi nên cái 이루고 보면이나 내려도 로셀라긴 시기 때도 라이터 이제 칼리에도 이제 하면 싸움 라이터는 하와에 그러자 만에 싸요 이렇게 엉덩이. nó mà nó bút thôi thì xin nên hào của đó xin được xin là cái mắm đó mấy anh có những video chụp hàng về những video những chụp nữa Like, share, subscribe to Bremo. thì cái bella cái này mà đó mắm này này biết có thôi hào này thank you đó 옆에 먼저 담을 바니나 다 같이. đó anh có ai này ta phải thì thôi thì họ nó cũng mà sai không mà hay là đẹp ạ đó ham mà làm này đó hay mà sao mà nó bút thôi cái mà cái mà này 당신은 깨링 막 그런 rồi 거. nhà đi ngang sao thì ai đi ngang sao phải hào ấy vô đó 야, 나 한마디. nga to không làm được đó chào đi mà đấy nhưng mà một xí tôi xin ra cái mà thân bị chơi một xí cái gì đi Bye bye.